social media gi update post khara mayamda pathoksari ahanbada Kourounganba khumandagi laukhitsari hausi Kuki sing Moirangpure lomda achauba landanaba sem sabagi wireless ta kanna ngangnaba hore moigi hairok singda asokpa singi asiba singi laman khumgani haiba pautare moi hausik saram hairiba Kuki khundagi sem saduna landanaba tawre section si aikoi 80 gi athauba 80 gi lanmi anakpa amadi anakpagi amadi mafam adugi unit sing sem saduna laikre lining thau amadi ibudau pakhang babu thagonarasi 80 na yaifare maitai lanmi na yaifare kanglai pakna yaifare. Next update ta Robin mangang khwairakpam degi lakhutchari aikhoi na se puba thangba ngamdre tonganba war technique kaya siznaduna mafam amada moina tawrakpada mafam amada aikhoi na makhoibu amuk distract tawna ba hotnari chenari asokpa kaya yaure masi karimata thoksadana nathun nikpi nathabak keji tara muk chawbadu nikpi nupa makoi chomba torbot manba ama laibaduna nupi saraga dance tauba nupi samarak ngamarak ama laibaduna nupa dongna tauraga reels namba mayam se nomanini da lepiyu please aigi se 310 nate warning nate haizarabani nakhong pairasu paizaragi ngaihak update launaba fb hanglubada yengba ngamdre film star nena lairiba sak phajabi longdawbi ibema noisu khitadi khanbiyu aikhoi se maitai niko noi ngakliba please tumina amukta leibiyu mahaki makha tarakpa post oina maru marangi awatpa sidi tasengna yam leire haijanaba natte ibudawna khangsunu aikhoi gi se makhol khara tadraga hekta kaunaki leige hairasu phangde paisa su siki paidre makhol khara hek thoklagana koichen chenai langnai adom da maru ama khak oirasu ani da oirasu araiba khai pibira o paisa pamde maru oina pibiu yam watle. Next update ta Kourounganba khumanna asumna fongdorakli maitai aikhoi gi life am thugaiba yangkhaibada marol thoktaba migida aikhoi na tawruragana maron thokpa migi lining chatpa mitai ni haizaba hybrid minai mayam leiri last noi mawa chaksu sada mapam chaksu sada farakta do kuidrabani maki makha tarakpa oina yeknabaga thengnabadi kibidene masel na tawrakpasini bitse khangan halise. Next update ta lesipriya kangujamna asumna fongdorakli handaki lan asida laikhidraba amadi halakhidraba athauba khudingmaki yumthong khuding chattuna aigi site tagi laihoriba masa masu singi lairik tambada angamba selgi mateng pangjagani asidi mayamna makhoibo tapna kaukibagum tawre aidi lepkhini makhoigi damak aingonda makhoigi imungi contact number pibiraklagadi yamna nungaijagani. Next update ta Chuchanpur gi new bazar da overdose ta Kuki ama laikhidre hairi